ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯅꯥꯎꯁꯨꯝꯒꯤ 15 ꯁꯨꯕ ꯁꯔꯨꯛ ꯑꯔꯣꯏꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯀꯔꯅꯖꯤꯠ ꯂꯥꯏꯇꯣꯟꯖꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯣꯅꯤꯀꯥꯅ ꯁꯦ ꯑꯩ ꯏꯁꯥꯒꯤ ꯏꯔꯥꯜ ꯂꯣꯏꯅꯃꯛ ꯌꯥꯔꯦ꯫ ꯑꯩ ꯃꯇꯨꯡꯗ ꯐꯠꯇꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯣꯏꯒꯦ꯫ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯃꯣꯂꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯣꯅꯤꯀꯥꯒꯤ ꯃꯈꯧꯔꯤ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯃꯦꯠꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯥꯛꯄꯤꯕ ꯐꯔꯦ, ꯉꯥꯛꯄꯤꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯂꯤꯅ ꯃꯣꯅꯤꯀꯥꯕꯨ ꯌꯨꯝꯕꯤ ꯑꯃꯗ ꯃꯀꯣꯛ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯁꯨꯖꯜꯂꯤ꯫ ꯃꯣꯅꯤꯀꯥ ꯃꯔꯥꯏꯕꯛ ꯑꯗꯨ ꯏ ꯊꯣꯛꯂꯦ꯫ ꯃꯆꯤꯟꯗ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯥꯏꯕ ꯇꯣꯂꯦꯟ ꯆꯥꯎꯅ ꯃꯃꯥꯡꯗ ꯊꯝꯂꯤꯕ ꯂꯥꯏ ꯐꯤꯗꯤꯕꯤ ꯑꯗꯨꯗ ꯌꯣꯠꯄꯤ ꯑꯃꯅ ꯆꯨꯛ ꯌꯨꯡꯁꯤꯜꯂꯤ꯫ ꯂꯥꯏꯔꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏ ꯐꯤꯗꯤꯕꯤ ꯑꯗꯨꯗ ꯑꯗꯨꯝꯅ ꯌꯣꯠꯄꯤ ꯑꯗꯨ ꯌꯩꯁꯤꯟꯕ ꯑꯗꯨꯗ ꯃꯣꯂꯤ ꯃꯈꯨꯠꯅ ꯃꯣꯅꯤꯀꯥꯕꯨ ꯃꯦꯠꯂꯝꯕ ꯑꯗꯨ ꯆꯩꯅꯥ ꯑꯃ ꯐꯪꯕꯒꯨꯝ ꯂꯥꯎꯔꯒ ꯃꯣꯅꯤꯀꯥꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯣꯅꯤꯀꯥ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩ꯫ ꯃꯥꯏꯕ ꯇꯣꯂꯦꯟ ꯆꯥꯎꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯀꯌꯥ ꯑꯃ ꯁꯣꯟꯕ ꯇꯣꯛꯂꯝꯗꯦ꯫ ꯃꯣꯂꯤꯕꯨ ꯐꯥꯊꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯃꯣꯂꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯂꯤꯛꯂꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯥꯏꯕ ꯇꯣꯂꯦꯟ ꯆꯥꯎꯅ ꯁꯣꯜꯂꯤꯕ ꯃꯆꯤꯟꯗ ꯍꯥꯏꯔꯤꯕ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯃꯣꯂꯤ ꯐꯔꯥ ꯐꯔꯥ ꯍꯥꯏꯗꯨꯅ ꯈꯥꯡꯉꯤ꯫ ꯃꯥꯏꯕ ꯇꯣꯂꯦꯟ ꯆꯥꯎ ꯎꯆꯥꯟꯁꯨ ꯃꯩ ꯊꯥꯕ ꯂꯦꯞꯂꯝꯗꯦ꯫ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯁꯤꯠꯆꯟꯕ ꯂꯦꯞꯂꯝꯗꯦ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯏꯀꯣꯏ ꯀꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯛꯏ꯫ ꯀꯞ ꯂꯥꯎꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯁꯤꯠꯆꯤꯜꯂꯛꯂꯤꯕ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯀꯟꯁꯤꯜꯂꯛꯏ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯒ꯭ꯂꯥꯁꯀꯤ ꯑꯣꯏꯕ ꯊꯣꯡ ꯊꯣꯡꯅꯥꯎ ꯀꯌꯥ ꯑꯃ ꯃꯆꯦꯠ ꯃꯆꯦꯠ ꯀ꯭ꯔꯦꯛ ꯆꯠꯄꯗꯒꯤ ꯀꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯊꯣꯡ ꯊꯣꯡꯅꯥꯎꯗ ꯄꯥꯟꯕ ꯃꯤꯡꯁꯦꯜ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯀꯥꯏꯈ꯭ꯔꯦ꯫ ꯃꯥꯏꯕ ꯇꯣꯂꯦꯟ ꯆꯥꯎ ꯃꯣꯏꯕꯨꯡ ꯑꯆꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯈꯣꯡꯂꯛꯏ꯫ ꯃꯣꯏꯕꯨꯡ ꯃꯈꯣꯟ ꯑꯗꯨ ꯍꯧꯃꯟꯈꯤꯕꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯃꯅꯥꯀꯣꯡ ꯃꯦꯟꯕ ꯍꯧꯔꯛꯏ꯫ ꯃꯣꯏꯕꯨꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯈꯣꯡꯂꯛꯄꯗ ꯊꯋꯥꯏ ꯀꯌꯥ ꯑꯗꯨ ꯀꯞꯄ ꯂꯥꯎꯕ ꯍꯧꯔꯛꯏ꯫ ꯃꯣꯂꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯂꯤꯛꯂꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯌꯦꯠꯁꯤꯟꯅꯔꯒ ꯂꯩ꯫ ꯄꯥꯛ ꯍꯦꯛ ꯆꯣꯡꯊꯣꯔꯛꯇꯦ꯫ ꯊꯋꯥꯏ ꯑꯗꯨꯅ ꯃꯣꯅꯤꯀꯥꯕꯨ ꯑꯃꯨꯛ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯧꯅ ꯈꯣꯡꯂꯤꯕ ꯃꯣꯏꯕꯨꯡ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯟꯃꯟꯕꯗꯒꯤ ꯃꯣꯂꯤ ꯃꯅꯥꯀꯣꯡ ꯃꯦꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯁꯨ ꯅꯨꯡꯁꯤꯠ ꯑꯗꯨ ꯀꯟꯃꯟꯕꯗꯒꯤ ꯃꯩꯔꯤꯛ ꯃꯆꯥ ꯃꯆꯥ ꯄꯥꯏꯊꯣꯔꯛꯄ ꯍꯧꯔꯛꯏ꯫ ꯃꯩꯔꯤꯛ ꯃꯆꯥ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯜꯂꯤꯕ ꯄꯗꯥꯔ ꯑꯃꯗꯤ ꯗꯤꯖꯥꯏꯟꯒꯤ ꯑꯣꯏꯅ ꯍꯥꯞꯂꯤꯕ ꯀꯥꯔꯇꯦꯟ ꯃꯌꯥꯝ ꯑꯗꯨ ꯋꯥꯏ ꯋꯥꯏꯗꯨꯅ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯋꯥꯏ ꯋꯥꯏꯗꯨꯅ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯄ ꯑꯗꯨꯗ ꯑꯀꯣꯏꯕ ꯑꯗꯨꯗ ꯐꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯆꯦꯟꯅꯔꯦ꯫ ꯒꯪꯒꯥꯔꯥꯅꯤ ꯑꯃꯗꯤ ꯁꯩꯊ꯭ꯌꯕꯇꯤ ꯃꯆꯥꯒꯤ ꯊꯋꯥꯏ ꯀꯟꯅꯕ ꯍꯥꯏꯗꯨꯅ ꯃꯊꯛꯇ ꯆꯤꯡꯈꯠꯂꯤ꯫ ꯃꯣꯅꯤꯀꯥꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩ꯫ ꯑꯁꯥꯗꯤ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯒ ꯂꯩ꯫ ꯃꯥꯏꯕ ꯇꯣꯂꯦꯟ ꯆꯥꯎꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯏ, ꯑꯣꯖꯥ ꯃꯥꯏꯕ, ꯏꯃꯥꯟꯅꯕꯤ ꯑꯁꯤꯒꯤ ꯊꯋꯥꯏꯁꯤꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯃꯩ ꯑꯗꯨꯁꯨ ꯆꯥꯛꯄ ꯇꯣꯛꯂꯝꯗꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯏꯕ ꯑꯗꯨꯅ ꯌꯣꯠꯄꯤ ꯑꯃ ꯄꯥꯏꯔꯒ ꯂꯥꯏ ꯐꯤꯗꯤꯕꯤꯒꯤ ꯃꯀꯣꯛ ꯃꯄꯥ ꯑꯗꯨꯗ ꯂꯦꯡꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯂꯦꯡꯁꯤꯟꯕ ꯑꯗꯨꯗꯗꯤ ꯂꯤꯛꯂꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯣꯂꯤꯒꯤ ꯃꯁꯥꯗꯒꯤ ꯈꯪꯆꯣꯡ ꯆꯣꯡꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯁꯥ ꯑꯗꯨ ꯃꯩꯔꯛ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯣꯂꯤꯒꯤ ꯃꯅꯥꯛ ꯇꯝꯅ, ꯃꯣꯂꯤ ꯍꯧꯒꯠꯂꯣ, ꯒ꯭ꯌꯥꯟ ꯇꯥꯔꯣꯁꯦ꯫ ꯑꯁꯥꯅ ꯃꯣꯂꯤꯕꯨ ꯀꯧꯔꯤꯕ ꯑꯗꯨꯗꯤ ꯃꯣꯂꯤꯗꯤ ꯇꯥꯕ ꯅꯠꯇꯦ꯫ ꯑꯁꯣꯝꯗꯅ ꯃꯣꯅꯤꯀꯥꯕꯨ ꯃꯩꯅꯨꯡꯗꯒꯤ ꯀꯟꯅꯕ ꯃꯃꯥꯒ ꯃꯅꯦꯒꯅ ꯁꯝꯗꯨꯅ ꯗꯣꯂꯥꯟ ꯑꯗꯨꯗꯒꯤ ꯄꯨꯊꯔꯛꯂꯦ꯫ ꯃꯣꯂꯤꯁꯨ ꯑꯁꯥꯅ ꯌꯥꯝꯅ ꯋꯥꯅ ꯄꯣꯕꯣꯏ ꯁꯝꯕꯣꯏ ꯗꯣꯂꯥꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯂꯤꯛꯂꯥꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯄꯥꯡꯒꯜ ꯁꯣꯟꯈ꯭ꯔꯕꯅꯤ꯫ ꯃꯥꯏꯕ ꯇꯣꯂꯦꯟ ꯆꯥꯎꯅ ꯑꯗꯨꯝꯅ ꯌꯣꯠꯄꯤ ꯌꯩꯁꯤꯟꯈꯤꯕ ꯑꯗꯨꯗ ꯂꯤꯛꯂꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯣꯅ ꯊꯣꯏꯅ ꯈꯥꯡꯂꯤ꯫ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯏ꯫ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯅ ꯉꯥꯎꯔꯕꯤꯅꯤ꯫ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯏꯂꯤꯖꯥꯒꯤ ꯊꯋꯥꯏꯅ ꯃꯣꯅꯤꯀꯥꯒꯤ ꯂꯝꯕꯤ ꯊꯠꯈ꯭ꯔꯦ꯫ ꯏꯂꯤꯖꯥꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯄꯦꯜꯂꯕ꯭ꯔꯥ? ꯅꯈꯣꯏ ꯄꯦꯜꯂꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯍꯤꯡꯂꯤꯉꯩꯗꯁꯨ ꯃꯩꯁꯥ, ꯁꯤꯔꯕꯁꯨ ꯃꯩꯁꯥ, ꯁꯩꯍꯧꯁꯨ ꯄꯣꯂꯣꯏꯁꯨ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯟꯕ,
ꯑꯩꯕꯨ ꯇꯥꯏꯕꯪꯄꯥꯟ ꯐꯥꯎꯗ꯭ꯔꯤꯉꯩꯗ ꯑꯁꯨꯝꯅ ꯇꯧꯒꯗꯕ ꯂꯩꯔꯕꯗꯤ ꯍꯥꯠꯇꯣꯛꯄꯤꯔꯝꯕꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯏꯂꯤꯖꯥꯒꯤ ꯊꯋꯥꯏꯅ ꯃꯈꯥ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯨꯝꯕ ꯑꯉꯥꯡ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤ ꯅꯈꯣꯏꯅ ꯃꯥꯡꯍꯟꯈꯤꯕꯅꯤ꯫ ꯄꯣꯛꯄꯗꯒꯤ ꯌꯣꯛꯆꯕꯤꯅꯤ, ꯍꯦꯟꯅ ꯃꯍꯩ ꯆꯥꯎꯏ, ꯏꯃꯥ ꯂꯤꯛꯂꯥ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥꯅꯤ꯫ ꯏꯃꯥꯒꯤ ꯃꯊꯥꯗꯒꯤ ꯃꯆꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯕꯨ ꯅꯈꯣꯏꯅ ꯃꯨꯟꯕꯤꯈꯤꯕꯅꯤ꯫ ꯁꯩꯇ꯭ꯌꯕꯇꯤꯅ, ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ ꯏꯂꯤꯖꯥ, ꯑꯕꯣꯛ ꯂꯥꯜꯂꯦ, ꯅꯪ ꯑꯕꯣꯛꯄꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯅꯃꯥꯕꯨꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯪꯁꯦ ꯄꯣꯛꯄꯗ ꯅꯃꯥꯅ ꯅꯤꯡꯊꯥꯗ ꯃꯤꯀꯨꯞ ꯈꯔꯗ ꯑꯣꯏꯔꯕꯁꯨ꯫ ꯏꯂꯤꯖꯥꯅ ꯑꯃꯨꯛ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯒꯤ ꯅꯤꯡꯊꯥ, ꯀꯔꯤꯒꯤ ꯅꯤꯡꯊꯥ? ꯑꯩꯕꯨ ꯅꯤꯡꯊꯥ ꯃꯆꯦꯠ ꯑꯗꯨꯅ ꯃꯤꯀꯨꯞ ꯈꯔ ꯀꯣꯟꯕꯤꯔꯝꯕꯗꯒꯤ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯂꯃꯟ ꯁꯤꯡꯉꯨ ꯍꯥꯏꯕ꯭ꯔꯥ? ꯑꯩꯗꯤ ꯑꯋꯥꯏꯕ ꯅꯤꯡꯊꯥꯗ ꯅꯥꯀꯣꯜꯂꯛꯄꯤ, ꯃꯐꯝ ꯑꯁꯤꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩꯒꯤ ꯇꯟꯊꯥꯗ ꯆꯥꯎꯔꯛꯈꯤꯕꯤꯅꯤ꯫ ꯁꯩꯇ꯭ꯌꯕꯇꯤꯅ, ꯅꯥꯎꯁꯨꯝ? ꯏꯂꯤꯖꯥꯅ, ꯃꯥꯅꯤ ꯅꯥꯎꯁꯨꯝ, ꯄꯤꯗꯠ ꯄꯥꯗꯠꯂꯕ ꯊꯋꯥꯏ ꯀꯌꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯅꯤ ꯅꯥꯎꯁꯨꯝ꯫ ꯃꯥꯏꯕ ꯇꯣꯂꯦꯟ ꯆꯥꯎꯅ ꯏꯂꯤꯖꯥꯒꯤ ꯊꯋꯥꯏꯕꯨꯁꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯇꯣꯂꯦꯟ ꯆꯥꯎꯅ ꯇꯧꯔꯤꯕ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯁꯥ, ꯃꯣꯂꯤ, ꯑꯗꯨꯒ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯃꯩꯅꯨꯡ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯞꯅꯇꯪꯒꯤ ꯃꯩꯅꯨꯡ ꯑꯗꯨꯗ ꯃꯣꯅꯤꯀꯥ, ꯒꯪꯒꯥꯔꯥꯅꯤ, ꯁꯩꯇ꯭ꯌꯕꯇꯤ, ꯑꯗꯨꯒ ꯃꯥꯏꯕ ꯇꯣꯂꯦꯟ ꯆꯥꯎꯗꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯍꯧꯔꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯛꯐꯝ ꯆꯠꯐꯝ ꯂꯣꯏꯅꯃꯛ ꯃꯩꯅ ꯆꯥꯛꯂꯛꯄꯗ ꯇꯥꯔꯛꯄ ꯑꯇꯦꯛ ꯑꯀꯥꯏꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯩ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯆꯥꯛꯄ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ, ꯃꯀꯥ ꯐꯟꯅ ꯆꯥꯛꯄ ꯍꯦꯜꯂꯛꯏ꯫ ꯁꯩꯇ꯭ꯌꯕꯇꯤꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯒ ꯏꯂꯤꯖꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯃꯄꯥ ꯌꯦꯡꯂꯒ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯖꯔꯛꯏ, ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ ꯏꯂꯤꯖꯥ, ꯑꯩ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯪꯖꯈꯤꯕ ꯏꯔꯥꯜꯁꯤꯡꯁꯦ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯅꯤ꯫ ꯅꯪꯒꯤ ꯃꯈꯥ ꯇꯥꯕ ꯅꯅꯥꯎꯅꯨꯄꯥ ꯐꯥꯏꯕꯣꯛ ꯑꯅꯤꯁꯤꯒꯤ ꯈꯜꯂꯒ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯅꯅꯥꯎ ꯑꯅꯤꯁꯤꯕꯨ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯍꯜꯂꯝꯒꯅꯨ꯫ ꯁꯩꯇ꯭ꯌꯕꯇꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯏꯂꯤꯖꯥ ꯏꯪꯊꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯆꯥꯛꯂꯝꯕ ꯃꯩꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯞꯅ ꯇꯞꯅ ꯃꯨꯠꯊꯔꯛꯏ꯫ ꯏꯂꯤꯖꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯅ ꯄꯤꯔꯥꯡꯅ ꯂꯦꯞꯇꯅ ꯆꯤꯟꯊꯔꯛꯏ, ꯃꯆꯤꯜꯗ ꯁꯣꯜꯂꯤ, ꯂꯝꯖꯥ ꯁꯔꯥ, ꯃꯥꯏꯕ ꯇꯣꯂꯦꯟ ꯆꯥꯎ꯫ ꯃꯣꯏꯕꯨꯡ ꯈꯣꯡꯂꯝꯕ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯣꯟꯅ ꯊꯣꯏꯅ ꯈꯪꯂꯝꯕ ꯑꯗꯨꯁꯨ ꯐꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯒꯤ ꯊꯋꯥꯏꯅ ꯏꯂꯤꯖꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏ, ꯏꯂꯤꯖꯥꯕꯨ ꯆꯦꯠꯅ ꯀꯣꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯂꯤꯛꯂꯥꯅ, ꯏꯂꯤꯖꯥ, ꯁꯥꯎꯕ ꯐꯔꯣ, ꯃꯈꯣꯏ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤꯕ ꯑꯁꯤꯗꯤ ꯅꯪꯒꯤ ꯃꯈꯥ ꯊꯥꯕ ꯅꯅꯥꯎ ꯑꯅꯤꯁꯦ ꯅꯪꯒꯤ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯕꯁꯨ ꯅꯪꯒꯤꯗꯤ ꯅꯔꯦꯝꯈꯥꯀꯤ ꯅꯅꯥꯎꯅꯤ꯫ ꯅꯪꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯃꯤꯁꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯇꯨꯅ ꯅꯪꯕꯨ ꯇꯨꯝꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯊꯣꯛꯂꯕꯗꯤ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯀꯅꯥꯅ ꯅꯥꯎꯁꯨꯝꯕꯤꯒꯅꯤ? ꯏꯂꯤꯖꯥ ꯊꯋꯥꯏ ꯑꯣꯏꯖꯔꯕꯁꯨ ꯍꯤꯛ ꯍꯤꯛꯇꯨꯅ ꯀꯞꯂꯛꯏ꯫ ꯏꯂꯤꯖꯥꯅ, ꯃꯤꯁ, ꯑꯩ ꯃꯤꯁꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ, ꯃꯈꯣꯏꯕꯨ ꯑꯩꯅ ꯉꯥꯛꯄꯤꯔꯒꯦ ꯃꯤꯁ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯑꯔꯣꯏꯕ ꯋꯥꯔꯤ ꯑꯣꯏꯔꯁꯅꯨ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ꯫ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯡꯕꯨ ꯑꯃꯠꯇ ꯍꯥꯠꯇꯣꯛꯄꯤꯗꯕ, ꯂꯪꯊꯣꯛꯄꯤꯗꯕ ꯑꯣꯏꯔꯁꯅꯨ, ꯑꯩꯒꯨꯝꯕ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯉꯥꯡ ꯑꯃꯠꯇ ꯂꯩꯇꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯕꯣꯛꯅꯁꯨ ꯀꯅꯥꯗꯁꯨ ꯋꯥꯔꯧꯖꯗꯦ, ꯑꯗꯨꯕꯨ ꯑꯕꯣꯛ ꯁꯤꯃꯗꯤ ꯀꯥꯎꯒꯅꯨ, ꯃꯤꯅꯨꯡꯁꯤꯗꯒꯤ ꯍꯦꯟꯕ ꯑꯃ ꯂꯩꯇꯦ꯫ ꯑꯩꯕꯨ ꯃꯤꯀꯨꯞ ꯈꯔ ꯏꯃꯥꯒꯤ ꯅꯤꯡꯊꯥꯅ ꯆꯦꯠꯅ ꯀꯣꯟꯕꯤꯔꯝꯕ ꯑꯗꯨꯒꯤ, ꯑꯃꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯍꯟꯕꯤꯔꯝꯕꯒꯤ ꯂꯃꯟꯗꯤ ꯏꯈꯥ ꯊꯥꯕ ꯏꯅꯥꯎꯅꯨꯄꯥ ꯑꯁꯤꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯂꯤꯕ ꯏꯃꯥ, ꯃꯥꯕꯨ ꯁꯤꯟꯅꯔꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯂꯤꯖꯥꯒꯤ ꯊꯋꯥꯏ ꯑꯃꯗꯤ ꯂꯤꯛꯂꯥ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯁꯩꯇ꯭ꯌꯕꯇꯤ, ꯒꯪꯒꯥꯔꯥꯅꯤ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ꯫ ꯁꯩꯇ꯭ꯌꯕꯇꯤꯅ, ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯄꯨꯛꯆꯦꯜꯅꯣ ꯁꯤꯔ ꯐꯥꯎꯕ, ꯎꯒꯤ ꯎꯍꯩ ꯅꯠꯇꯦ꯫ ꯏꯁꯨꯁꯦ ꯏꯆꯥꯅ ꯄꯣꯛꯆꯔꯕꯁꯨ ꯃꯃꯥ ꯂꯧꯗꯦ, ꯎꯒꯤ ꯎꯍꯩ ꯅꯠꯇꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯩꯇ꯭ꯌꯕꯇꯤ ꯑꯗꯨ ꯀꯞꯄꯤ꯫ ꯒꯪꯒꯥꯔꯥꯅꯤꯅ,
ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯂꯩꯈꯣꯝꯅꯤ ꯏꯅꯝꯃ ꯑꯩꯈꯣꯏꯗꯤ ꯏꯆꯥꯕꯨ ꯋꯥꯔꯛꯍꯧꯗ꯭ꯔꯦ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯤꯉꯩꯗ ꯃꯩ ꯆꯪꯗ꯭ꯔꯤꯉꯩꯗ ꯆꯐꯨ ꯑꯃꯕꯨ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡ ꯑꯃꯗ ꯁꯦꯝꯕ ꯌꯥꯏ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯆꯥꯁꯥ ꯄꯤꯛꯂꯤꯉꯩꯗ ꯅꯆꯥꯅꯁꯨꯕꯨ ꯋꯥꯇꯦꯝꯃꯨ ꯌꯨꯝꯕꯥꯜꯂꯣꯟꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯂꯨ ꯑꯗꯨꯇꯗ ꯅꯨꯡꯉꯥꯏꯒꯅꯤ ꯉꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯄꯔꯥ ꯑꯣꯏꯍꯧꯔꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯐꯠꯇ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯏꯪꯅ ꯆꯤꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯣꯅꯤꯀꯥꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯑꯁꯦꯡꯕ ꯐꯤꯗꯝꯗ ꯍꯟꯖꯤꯟꯈ꯭ꯔꯦ ꯃꯣꯂꯤꯒ ꯑꯁꯥꯒꯁꯨ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯑꯣꯏꯔꯝꯕꯗꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦ ꯃꯇꯝꯒꯤ ꯈꯣꯡꯂꯩꯒꯤ ꯇꯨꯡꯏꯟꯅ ꯕꯤꯀꯤ ꯔꯤꯀꯤ ꯀ꯭ꯂꯥꯁ 10 ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯦ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯦ 2020 ꯃꯦ 26 ꯃꯦꯇ꯭ꯔꯤꯛ ꯍꯥꯏꯗꯣꯛꯂꯦ ꯑꯗꯨꯕꯨ ꯄꯥꯈꯪ ꯐꯥꯔꯗꯨ ꯐꯥꯎꯕ ꯃꯣꯂꯤ ꯅꯤꯡꯁꯤꯡꯂꯤ ꯃꯤꯁ ꯃꯣꯂꯤꯒꯤ ꯅꯥꯎꯁꯨꯝ ꯋꯥꯔꯤ ꯑꯗꯨ ꯅꯨꯡꯉꯥꯏꯕꯅꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯚꯥꯞꯅ ꯁꯥꯒꯠꯄ ꯑꯀꯤꯕ ꯋꯥꯔꯤ ꯂꯩꯕꯤꯔꯕꯁꯨ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯋꯥꯆꯦꯞ ꯅꯝꯕꯔ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯕꯤꯔꯛꯎ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯅꯧꯕ ꯑꯀꯤꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ